खुरुमजरी नॉर्थ विंडो मीटिंग ताबिरिबा पुमनमपु तराम नोकजरी ngasi Imphal da phongkiba maruoba pauche singi manungda maruoba pauche oriba huye lampau amadi naharol thodanggi editor gi ayaba logjaraga pauche da phongkiba maruoba pausing pathokjari ahanbada local news Delhi da station tawriba BJP gi MLA tarukna ngasi BL Santos unaduna lengak semnaba khanaragani Haukiba numit kharani mamangdagi Manipur da popular government ama lainabagi damakta BJP gi MLA sing center gi luchingba sing unarunabagi damakta Delhi da station tawduna lairakhiba adu hayeng ayuk pung 13 taba matamda Bharatiya Janata Party ki National General Secretary BL Santos ka BJP gi MLA taruka unaduna anoba laingak ama semnanabagi damakta wa khanaragani hairi Hiramasigi matangda press na fangba awangba Thaki source amana hai Manipur gi BJP MLA singna anoba laingak ama semnanabagi damak center gi luchingba sing unanabagi damak haukiba numit kharani gi mamangdagi Delhi da station tawduna lairakhiba adugi saruk ama oina hayeng ayuk pung 13 tabada BJP gi General Secretary Organization BL Santos ka BJP MLA taruk na saba team amaga unaba chebau pirakhibani Pawasina makhata na hai party ki National General Secretary BL Santos ka unabada yawgadaba BJP gi MLA taruk adudi hanagi Chief Minister Nongthombam Biren Speaker 𝐍𝐄𝐰𝐓𝐕 Govindas Konthojam amasung Khongwantambam 𝐸𝐕𝐔 haina pawasina makhatari Ningsingba yabadi ngarang numidang pung 3 tagina 8 fawba Delhi Manipur Bhavanda pung ama chupna BJP gi MLA kungamangana BJP gi North East in charge Sambit Patraga unaduna anoba lengak ama semnanabagi matangda Party ki National President JP Nadda Prime Minister Party ki President North East in charge Sambit Patrana anishuba PR asi makha sangthadana anoba popular government soidana semgani haina ngarang thazaba pikiba laikhrabani madugi makha chatharakpada party ki General Secretary Organization BL Santos ka unanaba chebau pirakhibani adubu MLA sing masing animak chatpagi mahutta Senior oiba MLA charukna saba team BL Santos unanabagi damakta khankhibani hayeng ayuk BJP gi National General Secretary gi Organization BL Santos ka kari karamba wari sanagadagi semnanabagi damakta Delhi da hochunakhibani Ingtapa hanjilaknaba NPP na kadai fawba thodang loba yabage habadu yangshingani Conrad K Sangma Laingak samjiluraga hojik lairiba fiba masidagi ahongba purappa ngamdragadi kanaba laite 𝐍𝐄𝐰𝐓𝐕 Manipur da hojik lairiba Kendra gi MLA Thongam Santi Wangoi Kendra gi MLA Khuraizam Local amadi Lok Sabha gi hanagi MP Lorho S Fojena Chingba party sigi masak naiba miyoi kayana B Tikendozi International Airport ta taram okhi Conrad K Sangmana Imphal da hek thunglabaga Paumi sing da fongdor khibada mahaki Manipur khongchat asi Manipur crisis asi loshinduna normalcy hanjilokna naba hotnabada party gi oina kari tawba yabage habadu yengsinba lakpani khongchat asi da party gi luchingba sing lairiba stakeholder sing tongan ba furuki miyoi sing maruina Manipur miyanga unagani ingtapa India gi oina ani shuba khwaidagi chawba gallbladder GR hospital da mai pakna lokthokre Manipur gi ahanba oina aduga India gi na khwaidagi chawba ani shuba gallbladder 23.5 ngapigani 5 cm sangba gram 930 lumba gallbladder ama Imphal East ki hapta da laiba GR hospital na mai pakna lokthokpa ngamkhri Hiramasigi matangda ngasi hospital asida pangthokiba paugi mifam amada hospital asigi consultant hypertopancreatobiliaria amasung liver transplant surgeon oina thaupuriba Dr. Chicharanjan na phongdokhibada hospital asina analayenggi lamda fidamningai oiraba mai pakpa khongthang ama oina masagi chahi 95 shurabi
Oinam 𝗠𝗔𝗡𝗜𝗣𝗥 gold manipuri mitadagi kungamari 0.5 centimeter sangba gallbladder ama maipak nga lokthokpa ngamkhiba asini tha asigi anida operation tawduna maipak nga lokthokpa gallbladder asina India gi khwaidigi oina ani shuba chawba gallbladder oiri masigi mamangda kumja lising aniga tara tarukta Rajasthan da masagi chahi nifu ga taruk surabindens maritime security amasung regional gi oiba challenges kaya amagi matangda hana leiramba fibam aduga hojik mayok naribasing aduga khenabasing puthoktuna hena fakadana ba mawongda khanaki India amasung Australia na rasna ki khongchut aduga mari leinana defense agreement kaya ama khuyek pinaki madugi matangda laibak adugi defense minister Miles na phongdorkhibada khongthang adu yamna achowa fal legadaba ama oikhi laibak anigi armed forces ki marakta leinarakpa mari amasung thabak thoram sing chathabada partner ama oibagi thawong kayada mapangal kangkhatlagani haikhi Rajna finance minister Penny Wong delegation to level gi oiba mifam ama pangthoktuna tongan ba hiram kayada laibak anigi official singi marakta khananekhi India na 6G technology adopt tawbada natana malemda luchingba ngamgani haina phongdokri India na 6G technology sizinabada natana malemda luchingba ama oigani haina laibak asida leiriba tongan ba Indian Institute of Technology na luchingba khongjang na India da samjaba technology asina mai pakani haiba wafam phongdokhi India Mobile Congress 2025 da ngasi pangthokiba International 6G Symposium da wangang natuna Union Minister for Communication 𝐍𝐄𝐰𝐓𝐕 Sinjani na kumja lising aniga kuntraga mga fawbagi manungda India la 6G technology asi mafum fana putoktuna season abada natana malenda sumangjil thaba ngamlagani hairi masina India gi GDP da US dollar trillion amaga point ani project tawba ngamgadori 6G technology ki mateng na economy da pigidaba safu adu paladuna laibak asina 6G gi oina malengi chadari bakangron amasung protocol sing adu mapum fana season abada natana laibak asida puthokpa anoba technology kaya ehen ba pangal hapchinduna malengi luchingba oina ngamgadori bani hairi India gi maming leiraba IIT Kanpur gi professor Rohit Budhiraj na phungdorakpada laibak asida malengi thakta 6G technology gi lamjel da mangjil thana ba sem sari Institute asina IIT Madras amasung Samirga punna khoshamnaduna 5G gi network sembal loikre masina Tata gi Tezwa ngapigani Tejas network ka thabak paikhatpa haukrabani loinana 4G GPS application singda sizinnabasu haurabani 6G gi oina India gi pandam asi malemda luchingba leibak ama oina leiba aduni International news amu pathok chari Israel amasung Hamas ki maikaidagi Gaza lan loshinanaba Trump plan gi ahan phase yanaba purakri Israel amasung Hamas ngarang athengbada Gaza da lan loshinanaba US ki President Donald Trump na pukhalakpa plan adu gi ahan phase adu yanaba purakri Trump ki plan gi matung ina nakalani na nongmai kapa lepnaba loinana fazinduna thammiba miyoshing thaloknanaba chahi ani helaklaba lan asi loshinaba gi mapum oiba saktam oiribani Hamas na Israel da attack chachakiba chahi ani mapum farakpagi nongma leiraga hojik Egypt nakal ani gi mihut singna indirect talk pangthoklaba maduda Trump na pukhalapa point kunyawa plan adugi ahanba tangkak aduda yanaba purakhivani yanaba purakpagi khuye adu nakal ani na pinakhi karigumba yanachi adu mapum fana pangthokpa ngamlabadi mamangda lan lepnanaba chathakiba khongthang sing adudagi handaki asina yana mapangal leiba amadi Middle East makha taba lan sil lakadabagi machak ama oheli Donald Trump masamakna yana adu purakhiba chokthokchai haina mahaki truth social media post thagalakhi masina maram oiriga fazna khiba miyoi pumnamak athuba matamda thadoklagani loinana Israel na Gaza dagi makhoigi lanmi sing tangkak naina lokthokpa hauragani Mahama samak hojik indirect peace talk chachariba Egypt hayeng natraga hangchit chatlaba yai haina thajanari Hamas ki maikaidagi ngarang phongdokhibada wafam makhoina fazenduna thamliba Israel machasing adugi list amadi Israel na fazaliba Palestine machasing list piduna exchange tawnanaba wafam thamli Hamas na pikhiba listing gi manungda Israel na yamna maru oiba luchingba singni haina khangnaba kayama yauri makhoi singi marakta photo ngapigani Fatah movement gi luchingba sing Marwan al
Liberation of Palestine की दमकता Popular Front की लुचिंगबा अहमद सादत याउरी मखोई अनिमक इजराइल मचा कया अमा हातखिबा अमदी अटैक चथबदा कैसुम संगदा मपुंजी चुप्पा लेनबगी वायल फंगलिबनी अमरोमदे इजराइल की माइकेदगी हमास मिलिटेंट की मियोय पुमनमक खुद थदुकनबा हाइखिबा वारोल सिंग अदुदी हौजिक फावबा हमास न वारी सानबदा लोशिनबा ngамदना लेरी मसीदा सुनतना हमास न पैलेस्टाइन की लमसिंगदा इजराइल की लामी सिंग न लेशिनबगी थबक असि लौथोकदबनी हाइबा डिमांड सु याउरी नाकल अमरोमदा अरब लेबाक सिंगना ट्रम्प की पॉइंट कुन यावबा पीस प्लान अदुगी मनुंग चन्ना अनिशुबा तांककता इंटरनेशनल बॉडी अमा सेंबा याउरिबा अदुना पैलेस्टाइन बु तोंगानबा स्टेट अमा ओहिंगदबनी हाइरी इंटरनेशनल बॉडी अदुदा ट्रम्प अमसुंग ममांगदा ब्रिटेन की प्राइम मिनिस्टर ओरमलबा टोनी ब्लेयर ना लुचिंगदना लान लोरबा मचुंगदा गजा की एडमिनिस्ट्रेशन सिंग अदु कुपना यंगशिंगदौरी अरब लेबाक सिंगसु पैलेस्टाइन स्टेट पु इंडिपेंडेंट ओइननबा लंबेल सेमलकपदा मपुंग फाना सगलकनी हाइना फोंदोरकली अदुबो हजुक फाबदा इजराइल की प्राइम मिनिस्टर बेंजामिन नेतन्याहुना वाफम अदु ओइरोइदबनी हाइना फोंदोकपा लैख्रे मरम अदुना कनाना गजा की मफम असिबु लैंगाक चलाइगदगे हाइबा अचौबा वाहंग अमा ओइरी चाइना ना इंडिया की माइकैदगी मैग्नेट सिंग यूएसए दा अमुक हन्ना एक्सपोर्ट तौदबा पामली चाइना ना इंडिया दा रेयर अर्थ मैग्नेट सिंग एक्सपोर्ट तौरगनी अदुबु हाइरिबा मैग्नेट सिंग असी इंडिया ना डोमेस्टिक की ओइबा तंगाई फदबा सिजनरगा मखा ताना यूएस दा एक्सपोर्ट तौरोय हाइबगी थाजब अदु पिरकपा पामली ममांगदा इंडिया की कंपनी सिंग ना मैग्नेट सिंग असी खुलाई साबदा सिजनरोय हाइबगी सर्टिफिकेट पीबा लेख्रबनी अदुबु चाइना ना मखा ताना मकोइने इंडिया दा पीगदौरिबा मैग्नेट सिंग असी इंडिया की मनुंगदा सिजनगदबा पोटलम सिंगदा हापकदबनी अदुगा यूएसए तमना अमुक हन्ना एक्सपोर्ट तौरोइदबनी हाइरी वेस्टर्नर अरेंजमेंट फ्रेमवर्क की मनुंगदा मालेंगी ओइना लेबाक निफुगनी थोइना टेक्नोलॉजी बु अनिरक थोकना सिजननबा अमदी ट्रांसफर तौबगी यानबा लई हाइबा फ्रेमवर्क असिदा चाइना ददी याउदे मरम अदुना इंडिया ना मेंबर अमा ओइरबसु रेयर अर्थ मैग्नेट सिंग असी यूएसए यौदनबा यामना अकनबा मवोंगदा इंडिया लैंगा की माइकैदगी थाजबा पीबा पामलमनी पावगे एजेंसी अमगा वारी सानबदा सोर्स असिदगी फोंदोरपदा वारोलदा इंडिया लैंगा चाइना ना थमलकलिबा वाफम असिदा हौजिक फावबगी ओइना अयाबा पीबा लेट्री चाइना ना मालेमगी ओइना पुन्ना रेयर अर्थ मैग्नेट पुथोकपदा चाद चांग मरुद्रा कंट्रोल तौदना लेरिबनी लोइनना मखोइना अखनबा लेबाक खरदा एक्सपोर्ट तौबगी डाटा मियामदा खंगनबा लेपगी थबकसु पाइखतपा लेख्रे खोंगथांग असी चाइना ना यूएसए गा ललोन इटिकी मतांगदा वारी सानरकपा मतमदा नेगोशिएशन पुरकपा याबगी अचौबा खुलाई अमा ओइना सिजनगदौरिबनी इंडिया दा रेयर अर्थ मैग्नेट सिंग असी मरु ओइना इलेक्ट्रॉनिक व्हीकल सिंगदा सिजनरी मदुगी मखा तारकपदा रिन्यूएबल एनर्जी इलेक्ट्रॉनिक प्रोडक्शन एसोस्पेस अमसुंग डिफेंस इंडस्ट्री दा मरु ओइना चंगदबा मचल अमा ओइरिबनी चही अगस्त 19 अमसुंग सेप्टेम्बर अमदा चाइना दा पांगथोकिबा संघाई कोऑपरेशन समिट दा इंडिया दा लाइट रेयर अर्थ मैग्नेट सिंग पीबगी अयाबा चाइना ना पीकिबनी हौजी इंडिया दा हेवी रेयर अर्थ मैग्नेट सिंग सप्लाई वाटपना इलेक्ट्रिक की ओइबा अचौबा ट्रक सिंग साबदा अवाबा मायोकनरिबनी Step into a world of endless possibilities with 18 dynamic faculties and 180 plus courses. Unlock your potential with industrial-ready training and placements. SGT University, empowering tomorrow's leaders. Nalit Imphal na sponsor to ba tha ani ki oiba BPO executive amadi anchoring ki training program ama Northeast Window TV building hata New Chekon Road ta tawsaragani pizariba khudong chaba sing adudi SC ST ki oina fee amata lauzaroi loinana general amadi OBC ki oina 7800 lauzagani adom gi personality amadi communication skill develop tobaga loinana free placement ki khudong chaba chu pizari akaknaba seat masing kak oizagani hana lakpa miyoi singda direct entry gi khudong chaba su pizari lengsin biraksi Northeast Window TV building hata New Chekon Road ta adom gi personality amadi communication skill hengat hanabagi damakta pizari ba khudong chaba Master Tobining ba mahiroi singi damakta Sparkle Iju service na abroad ta master toba yabagi khudong chaba pizari
Management, Engineering, Professional Course yauna any subject ta master tobagi khudong chaba pijari. Tambiningba mahiroi singidamakta course selection, documentation, English language training, visa application, mock interview preparation, accommodation chingba sparkle ki maikaidigi mateng pijari. Loinana 100% education loan, scholarship facilities, part-time job assistant ki khudong chaba su pijari. Hairiba countries sing adudi UK, USA, Ireland, Australia, Russia, Italy, Germany na chingbani akopa marol gidamakta 7005273217 natraga 9366230077 natraga aikoigi office Northeast Window TV Building hata New Chekon Road ta lengsin birau.